ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯤ ꯃꯉꯥꯏꯔꯦ ꯆꯟꯕꯤꯗꯨ ꯃꯃꯥ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯒ ꯃꯃꯥ ꯀꯕꯣꯛ ꯂꯩꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯝꯃꯤ꯫ ꯍꯥꯏ ꯆꯟꯕꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ? ꯑꯩ ꯄꯨꯈ꯭ꯔꯤꯗ ꯂꯩꯅꯦꯍꯦ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯂꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯟꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ? ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯒꯦ, ꯅꯌꯨꯝ ꯄꯥꯟꯕ ꯆꯠꯅꯔꯣꯏ ꯍꯥꯏꯅꯤꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯇꯝꯃꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨ ꯀꯌꯥꯔꯛ ꯁꯨꯔꯦ? ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯅꯪꯒꯤ ꯊꯣꯛꯄ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯗꯨꯁꯨ ꯇꯧ, ꯃꯤꯔꯛ ꯊꯣꯛꯄꯗ ꯆꯟꯅꯔꯣꯏ꯫ ꯍꯧꯔꯛꯂꯦ, ꯑꯩꯅꯕꯨ ꯈꯤꯇꯪ ꯋꯥ ꯍꯥꯏꯔꯨꯔꯕ ꯆꯩꯗꯣꯏꯒ ꯉꯥꯡꯗꯣꯏꯒ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ꯫ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯍꯜꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯃꯈꯩ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯋꯥ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯃꯤꯔꯛ ꯊꯣꯛꯄ ꯌꯥꯔꯣꯏꯒ ꯆꯟꯅꯔꯣꯏꯒꯅ ꯂꯣꯏꯔꯦ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅ ꯁꯦꯝꯗꯣꯛ, ꯃꯥꯅꯕꯨ ꯐꯔꯕ ꯑꯩꯁꯨ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯀꯦ꯫ ꯍꯥꯏ ꯋꯥꯆꯣꯏ ꯉꯥꯡꯇꯅ ꯂꯩꯔꯅꯨ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ꯫ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦ ꯑꯩ, ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯉꯁꯤꯗꯤ, ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤꯕꯅꯤ꯫ ꯏꯆꯥꯗꯤ ꯊꯕꯛ ꯁꯨꯕꯗ ꯑꯅꯥꯕ ꯍꯧꯕꯅꯤꯅ ꯆꯥꯛꯀ ꯉꯥꯏꯍꯥꯛ ꯊꯣꯡ ꯍꯥꯏꯔꯨꯔꯕꯗꯤ ꯅꯀꯣꯛ ꯆꯤꯛꯂꯤ ꯍꯦꯛ ꯍꯥꯏꯅꯤꯗꯣ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯥꯕ ꯁꯪꯗꯦ ꯊꯕꯛ ꯃꯌꯥꯝꯁꯤꯅ꯫ ꯌꯥꯔꯦ, ꯁꯤꯗ ꯂꯩꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯒꯦ ꯇꯧꯅꯤ, ꯍꯌꯦꯡ ꯋꯥꯏ ꯌꯨꯝ パꯟꯈ꯭ꯔꯗꯤ 이마나 ತೌರಿದುದಗಿ ಐನಿ ಹೆನ ತೌದೊಯ್ನಿ ಚಾಂಗೈ ಹಕ್ ಥೋಂಗ್ಬಬು ವಾ ಒಯ್ನಿ ಹೆ ꯉꯥꯡꯂꯗꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯈꯛꯅꯤ ꯊꯣꯡꯗꯣꯏꯁꯤ ꯑꯗꯨꯅꯕꯨ ꯅꯪꯁꯨ ꯌꯥꯗ꯭ꯔꯤꯕꯗꯨꯅꯤ ꯌꯥꯔꯦ ꯀꯣꯊꯗꯅ ꯂꯩꯔꯅꯨ ꯀꯔꯤꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯌꯨ ꯍꯣ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯆꯞꯈꯟꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂ ꯌꯥꯍꯧꯗꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤꯅꯦ ꯍꯧꯗꯣꯛꯂꯤꯁꯦ ꯏꯆꯥꯗꯣ ꯉꯔꯥꯡ ꯍꯜꯂꯛꯄ ꯊꯦꯡꯕꯅꯤ ꯍꯧꯗꯣꯛꯄꯤꯔꯨꯅꯨ ꯅꯪꯒꯨꯝꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯠꯇꯦ ꯑꯗꯨꯅ ꯈꯔꯁꯨ ꯀꯦꯊꯣꯛꯅ ꯌꯣꯛꯂꯤꯕꯅꯤ ꯅꯪꯒꯨꯝꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯌꯨꯝꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯊꯕꯛ ꯁꯨꯕꯗ ꯋꯥꯖꯕꯁꯦ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯅꯤ ꯂꯩꯔꯝꯕꯅ ꯐꯩ ꯍꯔꯦ ꯅꯆꯥꯅꯨꯄꯥ ꯀꯟꯈꯠꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯐꯤ ꯈꯔ ꯁꯥꯔꯤꯕꯁꯤꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯕꯨ ꯐꯝꯖ ꯆꯥꯔꯒ ꯂꯩꯕ꯭ꯔꯣ ꯁꯨꯔꯤ ꯅꯣꯝꯂꯤ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯃꯁꯤꯡ ꯊꯥꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯏꯃꯥ ꯍꯥꯏ ꯅꯪꯕꯨ ꯐꯤ ꯀꯌꯥꯝ ꯁꯥꯔꯗꯅ ꯁꯥꯅꯤꯡꯉꯣ ꯅꯨꯃꯤꯠꯇ ꯉꯥꯏꯍꯥꯛ ꯈꯠꯂꯤ ꯁꯥꯔꯒ ꯑꯗꯨꯝ ꯇꯣꯛꯄ ꯅꯠꯇ꯭ꯔꯣ ꯐꯤ ꯁꯥꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤꯕꯣ ꯃꯤꯒꯤ ꯃꯆꯥꯅꯅꯦ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯦ ꯉꯝꯅꯕ ꯊꯕꯛꯁꯨ ꯅꯣꯝꯂꯒ ꯊꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯑꯗꯨꯃꯛꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯁꯥꯅꯈꯔ ꯇꯥꯁꯤꯟ ꯑꯩꯈꯣꯏꯅꯈꯔ ꯇꯥꯁꯤꯟ ꯇꯧꯔꯒꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯅꯧꯄꯥꯁꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥ ꯈꯔ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯏꯆꯥꯁꯤ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ ꯅꯨꯄꯤꯅ ꯉꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯅ ꯂꯩꯔꯗꯅꯁꯦ ꯑꯩꯅ ꯉꯝꯗꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯁꯨꯅꯤ ꯍꯥꯏꯁꯨ ꯅꯠꯇꯦ ꯃꯃꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯆꯔꯣꯏ ꯁꯥꯗꯅ ꯉꯥꯡꯂꯝꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯆꯪꯈꯤꯕꯗꯨꯗ ꯃꯃꯥꯗꯨ ꯄꯦꯟꯗꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯖꯔꯤꯕꯁꯤ ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯏ ꯂꯨꯈ꯭ꯔꯦꯗ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯃꯆꯦꯒ ꯃꯃꯥꯒꯅ ꯂꯥꯎꯅꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯊꯥꯅꯤꯜꯗꯨ ꯁꯨꯃꯥꯡꯗ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯥꯄꯤ ꯈꯔ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯍꯧꯒꯠꯂꯝꯕꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯏ ꯊꯥꯅꯤꯜ ꯅꯪꯕꯨ ꯉꯜꯂꯤꯅꯦ ꯇꯨꯞꯁꯦꯠ ꯐꯥꯔꯕ꯭ꯔꯣ ꯏꯆꯥꯕꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥꯒ ꯏꯆꯦꯒ ꯂꯥꯎꯅꯕꯗꯣ ꯏꯃꯨꯡ ꯐꯥꯎꯕ ꯇꯥꯏ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯕꯩ ꯍꯧꯒꯠꯂꯛꯄꯅꯤ 이해 이마수 사우닝다나 깐니 헥 라우르리니 파리 이마 짱마이 타글로르게 낭수 나사 생독로로 호이마 ngakleiraga tawradabani adu ima chakto ichedo ina thongaludana imana thabak loina tawbudu waramne hai yare nache gonchi naraga wangang na daw sarupudine ai adong warasu wana thongjarurage asuk anam kalma ngak sibu karam tawbana khangde mama na ngang tuna changkribadu thanil nungai tani yengi masu khanglibani macheda phana hairasu oiroi haiba adubu mama asonbisina ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯕꯅꯤ
मासु ngak napi phoiramlaga loiraduna iruzaba komkhri som imungdana kabok leisu machana thabak chatringai chak saba nangnaba loisinaba kanna honari Chanbiya nangbu kadai da leige nokpa do kauraklo chak si saringai punna chahausi Chanbi somagi ka de ke tuma kamlei hongam jatre ai thabak tawri chaninglaga marai na changjaraksani machana pina khumli badu tabada kabok leisu jaiboi nangboi tawna hairi hai nangbu kamdau sige wa mata hayu haiba phau ngamdega thabak tawri gana nang henmalabani ko yamna aina wangang ni na tawbasida panghen ki henjalakanu he nang Machega mama ka langnari badu tabada Thanel su sakomda changlei aduga mama da onchenduna wa hairi Ma yariba mina taraga muk phajana ngangne dawsunati tumi leiru aigi chak saru to piro charaga jaikragi sida sum leiradi ai ko ngawga dawri sat charaga chakrage ibunga ngangdaba yaribra haibanida nache se suning dabadagi hendoktan matan tanba masu yaurine nang nga kobada masi dawdi natedana kainomta haibiyadi talliga yaruiga sina oiba yariba mi mamangdu phajadi adui saru yana yana matawraga loiri kaishu nattaba wada mina wa oina ngangnabadu pamde bai hoisi sakshi dom sa thoklo wari konchi imadi ngak leiraga jarage karin chang nei ma hangam khara reibadu oina thongjilabani singju amaga haurani da ngasidi yungjak singju sidi chadaba thonggoikreda ngasidi phajjana jarage aduga horin adab uirugi asi haina magi chaktu loini hek chathokpa loiraga makhut hamduna haugatkre ibunga ngasidi khara nganna halo horendi imaga wari amata sanasi kari wadoi ma haujik sanabadi yadabra haujik sanaba haidudi yar horen halakpaga ningthina sanasi chalo chani haido Thanel suma philoi silaga magi thabak suphamna chatkri macha hek chatkibaga Chanbi gi nakta changi mamadu Chanbi du magi fi upodu chakhaiduna leirami karino phi mayam ama chakhairibasina kari amuk mangkhrage ma ngarang makha thangba ichedagi lawrakpa phanik to kadai da thamkhrabano khangde swai mathaksida thamugumdi tawkibani adwa leitiyi kadai digi leirani ge pot thambadi khongun naide amada khara tham amada khara hundo phi loshini su khangde leisabi na bo adok modna leibro ai su leisabi oiraklibani nang dauna su modna di leirakte yare dai ma aina chiliba thabaksi yengo masidabu karamba matamda phi loshinba sangdorige saktum jawresilo ai che kunda lei hoida chaduini nungai da ko ichagi punchi mahingsia sak hek chaba tokpage mi gi mayumda chatlaga mi wa ngangnaru doini ba nang sibu karamba matamda wakhal ta aduna imungi khandawri bano imagi haunabi kadai dagina wa mayam ama ko chilaga haibado torkanu aina sawroina sawdabasida asumasum henjilakle Chanbi ka onchinabada lemoi khangmana mamadu domin thokri Chanbi so mamana thokibadu uraga isau sauna lehobi aina bu thabak ama hek tawbada ngangdoi cheidoida daw aina tawribase karino di khangde bamoi ngak leiraga mama macha anidu chakcha thokminari aduga Chanbi di ngak phawba panthada kunda lei hoida chatkri kabak leina khambasu nanghauda mathanta porok son tuna lehowi masik mo ai ne ai haisini ko ai Konchida sungak pingdok lamba yabani haibanida mama hanubi aina tahosani haibagi matak makhut chop hamlak hekta chatki masibu kari hairaga wakhal taraktoino aipo somda Thanel so magi thabak suphamdani mayam pullaga wari wadai tawri Thanel ibo nang mu nupi thikiroi hairibro matang matam jarine dada kadai digi luhongbana ije mai chau na lei ije ka thuklaga inu hongba haidu fajaroida adugi sumathakta nupi su leitri Lairaba khoidabu karamba nupina leningdoino Yera adu so hainuda afaba nupi so damak leiribani nang sa suba nomba tanba ngangnati nupi afabi ama lauraga punna thabak suminaraga nungaina hingba yaida hoine ta chawto na haiba so haibani suba tandabi nupi ama lausilaga sega maiga ta thokta sin tawraga leirabadi karigi wagani Thanel nupi gi bu kaisu warunuda natai mohida haige inaugi nupi afaba ama silluna Thanel mayamba sing nangangli du taraga nokli aduga masu wa ama hairi ta do hoina aigi nupi sembine haidu budi yari kwai luba mana koi jese mayum pandro do paloi do reta mangamtri ije mayum pandradi aisu paloi dori bani madudi yari da nangsu nachi na mayum pandri na nangsu pandradi ine do wabada loirani ahal haisidi macha momogi se bapamni masugi kuma yengni libani aduna wakhal muna khalu Thanel
ꯍꯣꯏ ꯇꯥ ꯆꯥꯎꯕ ꯑꯩꯁꯨ ꯈꯟꯕꯨꯗꯤ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯒ ꯈꯟꯅꯔꯒꯦ ꯑꯗꯨꯒ ꯋꯥ ꯊꯣꯛꯂꯅꯤ ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯏꯅꯦꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯗꯧꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯦꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯉꯥꯛ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯆꯟꯕꯤꯗꯨ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯤ ꯍꯦꯛ ꯌꯧꯕꯒ ꯀꯨꯟꯗꯥꯂꯩꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯏ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯑꯩ ꯂꯥꯛꯂꯦ ꯊꯣꯛꯂꯛꯑꯣ ꯀꯨꯟꯗꯥꯂꯩꯁꯨ ꯆꯟꯕꯤꯒ ꯂꯤꯆꯠ ꯆꯞ ꯃꯥꯟꯅꯩ ꯁꯨꯅꯤꯡꯗꯕꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯟꯕꯤ ꯃꯕꯥꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯊꯕꯛ ꯊꯤꯔꯤꯕꯅꯤ ꯉꯁꯤꯁꯤ ꯍꯥꯟꯅꯒꯨꯝ ꯋꯥꯇꯥꯅꯅꯕ ꯄꯨꯜꯂꯤꯕꯅꯤ ꯆꯟꯕꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯏ ꯂꯥꯛꯑꯣ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯐꯝꯂꯨꯔꯁꯤ ꯏꯆꯦ ꯐꯛ ꯑꯃꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯅꯪ ꯉꯥꯛ ꯂꯩꯔꯝꯃꯨ ꯍꯣꯏ ꯏꯆꯦ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯂꯩꯔꯝꯂꯒꯦ ꯍꯣꯏ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯉꯥꯛ ꯂꯩꯔꯒ ꯀꯨꯟꯗꯥꯂꯩꯁꯨ ꯐꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯐꯛꯇꯨ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯏꯆꯦ ꯑꯩꯗꯤ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯇꯧꯔꯒ ꯂꯩ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯁꯤꯅꯕꯨ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯉꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯈꯥ ꯊꯪꯕꯒꯤ ꯇꯣꯃꯩꯅ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯔꯛꯄꯅꯤ ꯇꯥ ꯇꯣꯃꯩꯗꯤ ꯑꯩꯒ ꯀꯩꯗꯧꯕꯩ ꯎꯅꯗꯣꯏꯕ ꯍꯥꯏꯌꯦ ꯄꯪꯕꯤ ꯅꯪꯕꯨ ꯄꯪꯒꯅꯨꯅꯦꯍꯦ ꯇꯣꯃꯩꯅ ꯅꯪꯁꯤ ꯄꯥꯝꯖꯕꯅꯤ ꯂꯦꯝꯅ ꯊꯥꯒꯅꯨ ꯃꯔꯜ ꯍꯥꯏꯔꯦ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯤꯕꯅꯤ ꯁꯛꯇꯕꯨ ꯈꯔ ꯊꯤꯕꯒꯤ ꯋꯥꯅꯤ ꯀꯥꯟꯅꯕ ꯈꯔ ꯂꯧꯊꯣꯛꯂꯒ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯃꯨ ꯍꯣꯏꯅꯦ ꯏꯆꯦ ꯃꯗꯨꯁꯨ ꯌꯥꯏꯅꯦ ꯁꯦꯜ ꯂꯥꯛꯐꯝ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯑꯗꯨꯅꯤꯅꯦ ꯅꯪꯕꯨ ꯄꯪꯒꯅꯨꯅꯦꯍꯦ ꯆꯥꯊꯣꯛ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯂꯧꯊꯣꯛꯇꯧꯅꯤ ꯌꯥꯔꯣꯏꯗꯕ ꯃꯤꯁꯤꯅ ꯇꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯌꯨꯝ ꯄꯥꯟꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯥꯜꯂꯨ ꯍꯌꯦꯡ ꯋꯥꯏꯅ ꯅꯤꯡꯊꯨꯡꯅꯕ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯗꯨꯝꯅ ꯏꯆꯦ ꯀꯩꯗꯧꯕꯩ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯃꯁꯛꯁꯨ ꯐꯖꯕ ꯃꯔꯜꯁꯨ ꯂꯩꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯎꯕꯗ ꯑꯩ ಲಾꯏರꯕ ꯏꯃꯨꯡꯗ ꯂꯩꯕꯒ ꯉꯝꯂꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯇꯣꯃꯩꯗ ꯎꯅꯔꯨꯔꯣ ꯑꯗꯨꯒ ꯅꯪꯅ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯇꯧꯔꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯅꯣꯡꯃꯇ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ ꯋꯥꯅꯤ ꯏꯆꯦꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯀꯩꯁꯨ ꯋꯥꯔꯨꯅꯦ ꯏꯆꯦ ꯑꯅꯤꯗꯣ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯦꯡꯂꯗꯨꯅ ꯆꯟꯕꯤꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯟꯕꯤꯗꯨ ꯇꯣꯃꯩ ꯎꯅꯕ ꯊꯣꯛꯂꯛꯏ ꯇꯣꯃꯩꯁꯨ ꯆꯟꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯥ ꯇꯣꯃꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯣ ꯌꯥꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯊꯣꯛꯂꯛꯂꯤꯁꯦ ꯑꯗꯣ ꯇꯥ ꯇꯣꯃꯩ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯂꯣꯏꯗ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯅꯪ ꯀꯩꯁꯨ ꯍꯦꯟꯅ ꯋꯥꯒꯅꯨꯗ ꯃꯁꯤꯗ ꯑꯗꯨ ꯇꯥ ꯇꯣꯃꯩ ꯁꯦꯜ ꯈꯤꯇ ꯄꯨꯒꯦ ꯉꯔꯥꯡꯗꯒꯤ ꯆꯦꯡ ꯂꯩꯇꯕꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯀꯣꯟꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯇꯣꯃꯩꯗꯤ ꯈꯔꯁꯨ ꯄꯪꯖꯕꯒ ꯆꯟꯕꯤꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯏꯐꯤꯡ ꯐꯤꯡꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯁꯤ ꯃꯉꯥꯏꯗꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯌꯥꯝ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯉꯥꯛ ꯂꯩꯔꯒ ꯇꯣꯃꯩꯗꯨ ꯈꯥꯎꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯥꯎꯗꯨ ꯆꯟꯕꯤꯗ ꯄꯤꯁꯤꯜꯂꯤ ꯆꯟꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ ꯁꯤꯅ ꯁꯦꯜꯅꯤ ꯅꯪꯅ ꯆꯤꯜꯂꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ ꯇꯥ ꯇꯣꯃꯩ ꯈꯥꯎꯁꯤꯕꯨ ꯀꯔꯤꯅꯣ ꯆꯦꯡꯒ ꯃꯅꯥ ꯃꯁꯤꯡ ꯈꯔꯒꯅꯤ ꯑꯗꯣ ꯅꯪ ꯁꯨꯍꯜꯂꯣ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯨꯔꯣ ꯑꯩ ꯁꯨꯍꯜꯂꯒꯦ ꯍꯣꯏ ꯇꯥ ꯇꯣꯃꯩ ꯍꯥꯏꯔꯒ ꯆꯟꯕꯤꯗꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯇꯣꯃꯩꯁꯨ ꯃꯐꯝꯗꯨꯗ ꯉꯥꯛ ꯂꯩꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯆꯟꯕꯤꯅ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯍꯦꯛ ꯊꯦꯡꯅꯩ ꯃꯆꯥꯅ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯔꯛꯂꯤꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯤꯔꯛꯇꯧꯔꯤꯒꯦ ꯆꯦꯡꯒ ꯃꯅꯥ ꯃꯁꯤꯡ ꯈꯔꯒꯅꯤ ꯁꯦ ꯄꯨꯁꯤꯜꯂꯣ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯕꯤꯗꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯆꯥꯅ ꯂꯩꯔꯛꯄꯅꯦ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯌꯦꯡꯂꯝꯃꯤ ꯆꯦꯡ ꯈꯔꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯎꯔꯤ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯛꯂꯤꯕ ꯖꯥꯠꯅꯣ ꯁꯦꯜꯁꯤ ꯀꯤꯊꯣꯛꯄꯁꯨ ꯅꯠꯇꯦ ꯉꯥꯛ ꯂꯩꯔꯒ ꯊꯥꯅꯤꯜꯁꯨ ꯍꯜꯂꯛꯂꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯝꯕꯗꯨꯗ ꯀꯔꯤꯅꯣ ꯍꯪꯉꯤ ꯃꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯩꯃꯨꯛ ꯍꯥꯏꯔꯝꯂꯒꯦ ꯀꯅꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯆꯦꯁꯦ ꯉꯁꯤꯗꯤ ꯆꯦꯡꯀ ꯂꯩꯔꯛꯑꯦ ꯑꯗꯨꯒꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ ꯌꯥꯔꯤꯁꯤ ꯃꯥꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯩꯕ ꯌꯥꯏꯗꯅ ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯎꯪꯂꯒ ꯐꯝꯂꯝꯃꯤꯅꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒ ꯄꯨꯟꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯆꯟꯕꯤꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯇꯨꯝꯁꯤꯟꯈ꯭ꯔꯤ
ꯃꯃꯥꯅ ꯐꯅ ꯍꯧꯗꯣꯛꯂꯕꯁꯨ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯕꯣꯛ ꯂꯩꯁꯨ ꯇꯜꯂꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯃꯥꯅ ꯊꯣꯛꯄ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯕꯛ ꯂꯣꯏꯔꯒ ꯉꯁꯤꯗꯤ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯆꯦꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯁꯤ꯫ ꯏꯃꯥ ꯏꯃꯧ ꯄꯥꯝꯃꯤ꯫ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯏꯃꯥ, ꯏꯆꯦꯗ ꯍꯥꯟꯅ ꯐꯖꯅ ꯍꯪꯀꯣ꯫ ꯑꯩꯈꯣꯏꯅ ꯑꯃ ꯈꯜꯂꯒ ꯏꯆꯦꯅ ꯑꯃ ꯈꯜꯂꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯣꯏ꯫ ꯏꯆꯦꯅ ꯃꯆꯤꯟꯃꯛꯅ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨ ꯌꯥꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯍꯣꯔꯦꯟ ꯅꯆꯦ ꯍꯧꯒꯠꯂꯛꯂꯒ ꯍꯦꯛ ꯍꯪꯂꯒꯦ꯫ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯉꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯥꯏꯔꯒ ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯀꯕꯣꯛ ꯂꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯆꯟꯕꯤꯅ ꯉꯁꯥꯏ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯄ ꯁꯦꯕꯣꯠꯇꯨ ꯑꯣꯏꯅ ꯍꯦꯛ ꯊꯣꯡꯖꯤꯜꯂꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯔꯁꯨ ꯆꯥꯔꯝꯗꯥꯏꯗ ꯆꯟꯕꯤꯗꯨ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯃꯥꯅ ꯆꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯪꯂꯛꯏ꯫ ꯆꯟꯕꯤ, ꯅꯪꯕꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯃꯥꯒꯤ ꯋꯥꯍꯪꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯁꯨ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯅꯧꯄꯥꯁꯨ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤꯕ꯫ ꯅꯪꯒꯤ ꯃꯔꯣꯜ ꯑꯃ ꯇꯥꯒꯦ, ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯌꯨ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯟꯊꯗ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯍꯩꯃꯥ, ꯑꯩ ꯄꯥꯟꯗ꯭ꯔꯁꯨ ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕ ꯀꯩꯗꯧꯒꯦ? ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯒ ꯂꯩꯗꯧꯔꯤꯕ꯭ꯔꯣ? ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯋꯥꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ꯫ ꯍꯣ, ꯄꯥꯟꯗꯣꯏꯅꯦ꯫ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏꯅ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯂꯩꯕ ꯉꯝꯖꯔꯣꯏ꯫ ꯅꯨꯄꯥ ꯊꯤꯔꯤꯕꯅꯦ ꯑꯩꯁꯨ꯫ ꯑꯐꯕ ꯅꯨꯄꯥ ꯍꯦꯛ ꯐꯪꯕꯒ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯧꯅꯤ꯫ ꯅꯣꯏꯅ ꯑꯩꯁꯦ ꯁꯤꯗ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯈꯤꯒꯦ꯫ ꯆꯟꯕꯤꯒꯤ ꯋꯥꯗꯨ ꯃꯃꯥꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯗ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯈ꯭ꯔꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯆꯟꯕꯤꯁꯨ ꯊꯕꯛ ꯌꯥꯎꯗ ꯍꯧꯒꯠꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯊꯥꯅꯤꯜꯅ ꯑꯣꯏꯅ ꯀꯣꯟ ꯐꯦꯡꯕ ꯆꯥꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯕꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯃꯥꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯇꯣꯃꯩꯗꯒꯤ ꯆꯟꯕꯤꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯄꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯇꯣꯃꯩꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯆꯟꯕꯤꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯃꯩꯗ ꯆꯟꯕꯤꯅ ꯁꯅꯥ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯥ ꯇꯣꯃꯩ, ꯑꯩꯒꯤ ꯁꯅꯥ ꯑꯃꯠꯇꯗꯤ ꯁꯥꯕ ꯌꯥꯕꯅꯤ꯫ ꯅꯨꯄꯤꯅꯦ ꯑꯩꯗꯤ, ꯑꯗꯨꯅ ꯃꯤꯅ ꯍꯦꯛ ꯌꯦꯡꯉꯛꯄꯗ ꯐꯖꯕ ꯅꯠꯇꯦ꯫ ꯅꯍꯥꯟ ꯃꯈꯩ ꯇꯥ ꯇꯣꯃꯩꯅ ꯋꯥ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ꯫ ꯁꯥꯗꯕ ꯌꯥꯔꯣꯏꯀꯣ ꯇꯥ ꯇꯣꯃꯩ? ꯁꯅꯥꯈꯛ ꯁꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯌꯨ, ꯑꯩꯅ ꯂꯣꯏꯅ ꯄꯤꯅꯤ꯫ ꯆꯟꯕꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯥꯒꯤ ꯈꯨꯖꯤ, ꯈꯨꯗꯣꯞ, ꯂꯤꯛ, ꯁꯅꯥ ꯑꯆꯧꯕ ꯑꯃꯒ ꯁꯥꯔꯛꯂꯣ꯫ ꯃꯁꯤꯕꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯔꯒ ꯄꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯕꯒ ꯏꯕꯥꯅꯤ ꯆꯦꯟꯕ ꯌꯥꯔꯦ꯫ ꯆꯟꯕꯤꯅ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯃꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ꯫ ꯆꯟꯕꯤ, ꯁꯦꯡꯉꯕ ꯅꯪꯒꯤ ꯋꯥꯁꯤꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯇꯥ ꯇꯣꯃꯩꯗꯕꯨ ꯑꯩꯅ ꯀꯩꯒꯤ ꯑꯣꯏꯗꯕ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯗꯨꯕꯨ ꯍꯦꯛ ꯁꯥꯔꯕ ꯏꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯁꯅꯥꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯁꯣꯏꯗꯕꯤ ꯁꯥꯔꯒ ꯄꯤꯅꯤ꯫ ꯑꯗꯨ ꯇꯥ ꯇꯣꯃꯩ, ꯍꯣꯔꯦꯟ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯔꯨꯒꯦ꯫ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ꯫ ꯆꯟꯕꯤ, ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝ ꯌꯥꯎꯔꯛꯇꯦꯅꯦ꯫ ꯁꯦ, ꯃꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯨ꯫ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯇꯥ ꯇꯣꯃꯩ, ꯁꯤꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯨꯔꯒꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝ ꯌꯥꯎꯔꯛꯇꯕꯁꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯄꯤꯕ ꯉꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯗꯤ꯫ ꯌꯥꯔꯦꯗ, ꯇꯥ ꯇꯣꯃꯩꯅ ꯑꯁꯨꯛ ꯐꯖꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯩꯅ ꯄꯥꯝꯃꯦ ꯈꯛ ꯍꯥꯏꯈꯤꯕꯗ ꯄꯤꯕꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯇꯥ ꯇꯣꯃꯩꯁꯨ ꯍꯟꯕꯤꯔꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯇꯣꯃꯩꯗꯒꯤ ꯂꯧꯍꯧꯕ ꯁꯦꯜꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯏꯅꯦ, ꯑꯁꯤꯒꯤ ꯉꯥꯁꯤꯕꯨ ꯀꯌꯥ ꯄꯤꯗꯣꯏꯅꯣ? ꯑꯃꯠꯇ ꯂꯧꯒꯦ꯫ ꯕꯦꯝꯃ, ꯂꯨꯄꯥ 100ꯅꯤ꯫ ꯂꯧꯔꯣ ꯂꯧꯔꯣ, ꯍꯥꯎꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯔꯨ꯫ ꯍꯣꯏꯅꯦ, 100 ꯑꯣꯏꯔꯗꯤ 2 ꯑꯣꯏꯅ ꯄꯤꯔꯛꯂꯣ꯫ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯅ ꯈꯔ ꯌꯥꯝ ꯍꯦꯛ ꯆꯥꯔꯒ ꯇꯨꯝꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ꯫ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤꯅꯦ ꯂꯣꯏꯅ ꯍꯦꯛ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ, ꯂꯧꯁꯤꯜꯂꯨ꯫ ꯆꯟꯕꯤꯁꯨ ꯄꯤꯔꯛꯂꯤꯕ ꯉꯥꯗꯨ ꯂꯧꯔꯒ ꯁꯦꯜ ꯄꯤꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯕꯨ ꯍꯥꯟꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯀꯧ ꯀꯧꯏꯗꯨꯕꯣ?
ꯌꯨꯝꯁꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯅꯤꯜꯂꯦꯅꯦ ꯏꯕꯦꯝꯃ ꯁꯦ ꯍꯣꯔꯦꯟꯗꯤ ꯉꯥꯁꯦ ꯐꯖꯅ ꯊꯣꯡ ꯑꯗꯨꯒ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯋꯥꯈꯜꯁꯦ ꯀꯅꯥꯅ ꯄꯤꯔꯛꯄ ꯉꯥꯅꯣ ꯁꯤꯕꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯄꯤꯔꯛꯇꯧꯔꯤꯒꯦ ꯑꯩꯅꯕꯨ ꯀꯩꯅꯣꯝꯇꯪ ꯍꯦꯛ ꯄꯨꯔꯛꯄꯗ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯁꯤꯗꯅꯤ ꯏꯃꯥꯅ ꯍꯪꯗꯣꯏꯁꯦ ꯂꯦꯝꯅ ꯄꯨꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏ ꯅꯪꯅ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯗ ꯁꯨꯗ꯭ꯔꯕꯅꯤꯅ ꯍꯪꯂꯤꯕꯅꯤꯅꯦ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯀꯔꯤ ꯁꯦꯜ ꯊꯣꯛꯇꯧꯔꯤꯒꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕꯁꯦ ꯑꯔꯦꯝꯕꯒꯤ ꯅꯠꯇꯦ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯕ ꯃꯊꯟꯇꯁꯨ ꯄꯪꯁꯥꯎꯗ ꯁꯥꯎ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯥꯅ 5-6 ꯉꯥꯡꯗꯣꯏ ꯍꯦꯛꯇ ꯇꯧ ꯂꯨꯗꯧꯔꯤꯗ ꯃꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯗꯧꯔꯤꯕ ꯏꯃꯨꯡꯁꯦ ꯀꯕꯣꯛ ꯂꯩꯁꯨ ꯉꯥꯗꯨ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯁꯦꯝꯗꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯇꯣꯃꯩꯒꯤ ꯃꯄꯥ ꯃꯃꯥꯅ ꯇꯣꯃꯩꯕꯨ ꯆꯩꯉꯥꯡ ꯇꯧꯔꯤ ꯍꯩꯕꯨꯡꯉꯣ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯨꯄꯤꯗꯨꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯄꯤꯔꯤꯗꯣ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ ꯅꯪꯉꯣꯟꯗ ꯂꯩꯕꯤꯔꯗꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯑꯇꯣꯞꯄꯗ ꯍꯦꯛ ꯂꯩꯈ꯭ꯔꯕꯗꯤ ꯅꯔꯦꯜ ꯆꯨꯝꯃ ꯅꯨꯄꯤꯁꯨ ꯐꯪꯗ ꯋꯥꯅ ꯂꯩꯍꯧꯅꯤꯗ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯏꯕꯨꯡꯉꯣ ꯄꯥꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯄꯥꯕꯒ ꯏꯃꯥꯒꯅ ꯆꯟꯕꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕꯗ ꯈꯔꯁꯨ ꯋꯥꯏꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯅꯤ ꯑꯗꯨꯒ ꯆꯟꯕꯤ ꯃꯁꯥꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯂꯩꯅꯤꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯆꯟꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯃꯤꯅ ꯋꯥ ꯑꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤꯅꯤ ꯃꯗꯨꯅ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯅꯄꯥ ꯏꯕꯥꯅꯤꯗꯨ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯈꯣꯏꯒꯤ ꯁꯦꯕꯥꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗ꯭ꯔꯣ ꯅꯈꯣꯏꯅ ꯇꯧꯗꯧꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕꯗꯨ ꯎꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕꯗꯨ ꯇꯣꯃꯩꯗꯤ ꯃꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯆꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯃꯨꯛꯂꯒ ꯍꯥꯏꯔꯛꯏ ꯆꯟꯕꯤ ꯂꯧꯔꯒ ꯏꯃꯥ ꯄꯥꯕ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯍꯟꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯆꯟꯕꯤꯕꯨ ꯄꯥꯝꯗꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯆꯟꯕꯤꯗꯤ ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯒꯤ ꯈꯟꯕ ꯅꯨꯄꯤꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯣꯃꯩꯅ ꯆꯪꯈꯤꯕꯗꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯄꯦꯟꯗꯅ ꯋꯥ ꯈꯔꯁꯨ ꯍꯥꯏꯅꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯆꯟꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯃꯇ ꯌꯥꯗꯕ ꯌꯥꯎꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯁꯦ ꯃꯃꯥ ꯇꯣꯛꯂꯣ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ ꯅꯆꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯃꯥꯅ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯁꯤ ꯃꯄꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯑꯃꯨꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯤꯕꯁꯤ ꯈꯖꯤꯛꯇꯒꯤ ꯁꯦꯜ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯅꯨꯄꯤꯗꯨꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯅ ꯍꯪꯂꯨꯗꯕꯅꯤ ꯑꯁꯨꯝ ꯇꯣꯏꯈꯠꯂꯛꯄꯗ ꯍꯪꯕꯅꯤ ꯃꯗꯨꯗꯁꯨꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯍꯥꯏꯗꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯅ ꯅꯣꯡꯃ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯕꯗ ꯎꯍꯧꯕꯅꯤ ꯃꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯂꯣꯏꯈ꯭ꯔꯕ ꯋꯥꯅꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯄꯦꯟꯗꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯆꯟꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤ ꯇꯥꯀꯨꯜꯂꯥ ꯅꯆꯟꯗꯤ ꯂꯥꯏꯔꯕꯤꯅꯤ ꯑꯗꯨꯅ ꯅꯆꯜꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯏꯆꯜꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯄꯥꯡꯂꯣꯏ ꯅꯕꯨꯡꯉꯩ ꯂꯩꯔꯤꯕꯁꯦ ꯏꯆꯜꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯉꯥꯏꯅꯤ ꯅꯪꯒꯤ ꯑꯋꯥꯠꯄꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯇꯥꯗꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯆꯜꯒꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯗꯣ ꯏꯃꯥꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯊꯅꯤꯜꯅ ꯈꯔ ꯁꯨꯕ ꯑꯩꯅ ꯈꯔ ꯁꯨꯕꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯌꯥꯝꯅ ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯂꯤꯗ ꯏꯆꯜꯗꯤ ꯅꯕꯨꯡꯅ ꯏꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯔꯛꯇꯦ ꯁꯤ ꯂꯨꯄꯥ 200ꯁꯤ ꯍꯥꯟꯅ ꯄꯥꯏꯌꯨ ꯃꯊꯪ ꯊꯦꯡꯅꯕꯗ ꯈꯔ ꯌꯥꯝꯅ ꯄꯤꯒꯦ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯂꯧꯁꯤꯜꯂꯤ ꯀꯨꯜꯂꯗꯤ ꯃꯃꯤꯠ ꯂꯪꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯑꯍꯦꯟꯕ ꯈꯟꯖꯤꯜꯂꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯂꯣ ꯍꯣꯏ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯀꯥꯏꯅꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯇꯣꯃꯩꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯆꯟꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯆꯟꯕꯤꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯟꯕꯤ ꯁꯤ ꯅꯪꯅ ꯍꯥꯏꯕ ꯁꯅꯥꯗꯣ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯄꯥꯝꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯂꯣ ꯍꯥꯏꯅ ꯆꯟꯕꯤꯗ ꯄꯤꯁꯤꯜꯂꯤ ꯇꯥ ꯇꯣꯃꯩ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯁꯤꯡꯗꯨ ꯁꯤꯖꯤꯜꯂꯤ ꯆꯟꯕꯤ ꯅꯪꯉꯣꯟꯗ ꯁꯤꯕꯗꯒꯤ ꯁꯅꯥꯒꯤ ꯃꯒꯨꯟꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯍꯥꯏꯔꯝꯂꯣ ꯑꯩ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ
ꯆꯦꯟꯕꯒꯤ ꯋꯥ ꯄꯜꯂꯛꯄꯁꯤꯗ ꯆꯟꯕꯤꯗꯨ ꯏꯇꯨꯛ ꯇꯨꯛꯊꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯂꯦ꯫ ꯇꯥꯇꯣꯃꯩ, ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯦꯟꯕ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯟꯅꯔꯁꯤ꯫ ꯏꯃꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯀꯩ ꯑꯣꯏꯅꯅꯣ? ꯈꯪꯗ꯭ꯔꯦ ꯇꯥꯇꯣꯃꯩ, ꯑꯍꯜ ꯂꯩꯅꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯇꯝꯕ ꯉꯝꯗꯦ꯫ ꯇꯣꯃꯩ ꯅꯨꯡꯉꯥꯏꯇꯅ, ꯆꯟꯕꯤ, ꯅꯪ ꯋꯥꯈꯜ ꯂꯩꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯅꯤ꯫ ꯏꯃꯥꯗꯣ ꯐꯅꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯖꯦ꯫ ꯑꯩꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ꯫ ꯁꯤ ꯄꯨꯔꯣ, ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯊꯣꯛꯂꯣ꯫ ꯋꯥꯠꯂꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯆꯟꯕꯤ ꯀꯞꯁꯤꯟꯅꯔꯒ, ꯍꯣꯏ ꯇꯥꯇꯣꯃꯩ, ꯇꯥꯇꯣꯃꯩꯗꯒꯤ ꯃꯇꯦꯡ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯦ ꯑꯩ꯫ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯔꯤ ꯃꯇꯥ ꯑꯣꯏꯒꯗꯕ꯫ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯃꯊꯟꯇ ꯂꯩꯍꯟꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯇꯣꯃꯩ ꯂꯩꯍꯧꯔꯤ꯫ ꯆꯟꯕꯤꯗꯤ ꯂꯝꯕꯤ ꯆꯠꯅ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯄꯪꯕ ꯅꯈꯣꯏꯒꯤ ꯅꯔꯜꯕꯨ ꯑꯁꯦꯡꯕꯤ ꯑꯩꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯒꯅꯤ? ꯇꯣꯃꯩ ꯍꯥꯏꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤꯗ ꯑꯩꯅ ꯂꯩꯕꯤꯗꯧꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯀꯨꯜꯂ ꯍꯥꯏꯕ ꯑꯔꯤꯕꯗꯨꯁꯨ ꯑꯩꯅ ꯄꯥꯝꯂꯦ ꯁꯤꯅꯤ ꯃꯥꯅ ꯈꯟꯖꯔꯤꯗꯣ꯫ ꯍꯣꯔꯦꯟ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯂꯩꯈꯤꯕꯗ ꯂꯝꯕꯤꯗ ꯑꯉꯥꯎꯕ ꯁꯥꯗꯅ ꯆꯠꯇꯧꯕ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯃꯥꯅ ꯑꯁꯨꯝ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯃꯥꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯍꯥꯏ ꯆꯟꯕꯤ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯅꯪꯒꯤ ꯋꯥ ꯌꯥꯝꯅ ꯇꯥꯏ꯫ ꯃꯗꯨ ꯆꯨꯝꯗꯧꯔꯤꯕ꯭ꯔꯣ? ꯀꯩ ꯋꯥꯅꯣ ꯏꯃꯥꯅ ꯇꯥꯔꯤꯕꯣ? ꯅꯨꯄꯥꯗꯒꯤ ꯅꯪꯅ ꯁꯦꯜ ꯂꯧꯊꯣꯛꯏ ꯍꯥꯏꯅꯦ꯫ ꯈꯨꯜꯒꯤ ꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯏꯃꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯅꯕꯗꯨꯕꯨ ꯂꯧꯔꯨꯅꯨ꯫ ꯊꯕꯛ ꯂꯩꯇꯕꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯃꯣꯏꯗꯤ ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯣꯏꯔꯦ꯫ ꯍꯥꯏ, ꯃꯤꯅ ꯉꯥꯡꯂꯤꯕꯗꯨ ꯅꯪꯅ ꯇꯧꯗꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯕꯗꯨꯅ ꯀꯅꯥꯅꯣ? ꯆꯟꯕꯤ ꯂꯂ ꯇꯧꯗꯨꯅ, ꯀꯅꯥ ꯅꯨꯄꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯉꯁꯤ ꯀꯅꯥꯁꯨ ꯎꯅꯗꯦ꯫ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯑꯗꯨꯝ ꯂꯩ꯫ ꯍꯥꯏ, ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ꯫ ꯅꯆꯤꯟ ꯊꯤꯗꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯒꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩꯉꯣꯟꯗ ꯄꯉꯥꯡ ꯉꯥꯡꯕꯗꯨ ꯇꯧꯔꯅꯨ꯫ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯎꯔꯒ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ꯫ ꯆꯟꯕꯤꯗꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯨꯜꯂꯒ ꯇꯣꯃꯩꯒꯗꯤ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯗ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯆꯟꯕꯤꯅ ꯑꯄꯪꯕ ꯇꯥꯍꯜꯂꯝꯃꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯟꯕꯤꯗꯨ ꯅꯤꯃꯥꯏꯒ ꯂꯨꯍꯣꯡꯂꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯦꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯅꯨꯄꯤꯁꯨ ꯂꯩꯔꯦ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯆꯠꯂꯒꯦ꯫ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯥꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯥꯅꯦꯜꯒꯤ ꯅꯨꯄꯤ ꯊꯕꯥꯗꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯅ ꯊꯥꯅꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯟꯕꯤꯒꯤ ꯏꯃꯨꯡꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯅꯔꯤ꯫ ꯍꯥꯏ, ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯂꯨꯅꯦ꯫ ꯈꯨꯜꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯝꯆꯥ ꯆꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯅꯃꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯊꯣꯛꯂꯛꯑꯣ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯌꯣꯜꯂꯤꯕꯁꯦ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯧꯔꯤꯒꯦ? ꯍꯥꯏ, ꯅꯆꯤꯟ ꯈꯨꯝꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧ꯫ ꯃꯤꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯅꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯕꯨꯁꯨ ꯅꯤꯡꯗꯦ, ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯅꯄꯥꯝꯗ ꯇꯧꯔꯛꯄ ꯁꯥꯖꯠꯇꯣ ꯃꯐꯝꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯈꯪꯅ ꯊꯕꯛ ꯇꯧ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥꯝꯗ ꯍꯟꯈꯣ꯫ ꯍꯟꯗꯃꯨꯛꯀꯤ ꯋꯥꯁꯤꯗ ꯆꯟꯕꯤꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯑꯣꯏꯅ ꯆꯟꯕꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤ꯫ ꯃꯇꯧꯁꯤꯗ ꯆꯟꯕꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯝꯗꯧꯋꯤ? ꯍꯧꯈꯣꯗꯅ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯤꯟ ꯈꯨꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯑꯩꯅ ꯉꯝꯅ ꯄꯥꯜꯂꯨꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯏꯃꯨꯡꯁꯤꯅ ꯃꯍꯦꯜꯂꯝꯃꯤ ꯑꯩꯕꯨ ꯑꯣꯠꯄ꯫ ꯇꯥꯇꯣꯃꯩ, ꯇꯥ ꯀꯨꯜꯂꯥ,
ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯑꯣꯏꯅ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤꯉꯩ ꯃꯄꯨꯔꯣꯏꯕ ꯅꯤꯃꯥꯏꯗꯨ ꯍꯜꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯆꯟꯕꯤ ꯅꯪꯅ ꯀꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯆꯟꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅ ꯈꯪꯍꯟꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯑꯣꯠꯄꯗ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯦ ꯅꯒꯨꯟ ꯈꯪ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯕꯗꯨꯗꯗꯤ ꯆꯟꯕꯤꯗꯨ ꯁꯥꯎꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯤ꯫ ꯃꯃꯥ, ꯃꯆꯟꯅꯨꯄꯤ, ꯃꯧꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯅꯈꯣꯏꯗꯤ ꯑꯩꯅ ꯋꯥꯅ ꯂꯩꯔꯒ ꯅꯣꯛꯇꯅ ꯂꯩꯔꯤꯕꯣꯏꯔꯦ? ꯍꯥꯏ ꯀꯩꯗꯧꯔꯦ? ꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯥꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯒꯤ ꯋꯥꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯉꯝꯅꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯉꯝꯅꯕꯗꯨꯃꯛ ꯂꯩꯔꯁꯨ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯂꯩꯃꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯃꯃꯥꯅꯁꯨ ꯆꯩꯗꯨꯅ ꯆꯟꯕꯤꯗꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯋꯥꯅ ꯃꯅꯦꯝꯒꯤ ꯃꯤꯆꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫